Chief Minister da memorandum pisin balakhiba malem thongam singsamai bazar dagi lasin bangam khidre singsamai PSK osida mahaki memorandum Chief Minister yaunaba pisilamle illegal immigrant khantoraga citizenship verification hana tawdri fawba census operation jaithokadabani haina CM da United Naga Council waron thamkhre Manipur lenga ki water resources department ki chief engineer Y Homendro gi Imphal West district ki Madom Tuliyai Madalaiba, Yum ki Thongkanda, Bom ama Pokhai Khre, Bom adu ngarang numidang pung 8 ka minute, Kundrom taba matamda Pokhai khibani, Bom Pokhaiba adu da asok apandi amata yahaukide, Hauzik nampon police ki team ama laktuna Bom Pokhai halamliba asigi matangda, Tijinba hokre hari. Lamdam asida license gun paiba miyo yaman khre, license paiba sing asi ganglon chumna pairibra siak tawragani haina, Siam Yumnam Khemsana Phongdokre. Hauzik Sathariba Assembly session gi taret suba session sathaki ba mifamda sukunu SC MLA Kangu Zamranjina Malem ngan ba mihatka mari lenana pukhalakpa calling attention gi pakhum piraduna CM Yumnam Khemsana haiki thawdok adu sena ba miyoi amadi phaduna wahang pahong sathari makhathana sigumba thawdok sing thoktana ba chekhin thorang punna lokhatminasi haina CM na phongdokhi municipal election athubada pangtholagani vigilance department thabak tawdaba dinate Myanmar gi civil war da US amasung Ukraine gi khut yawbugi khutam phangle ethnic group singda drone nongmai piba amasung Ukraine gi miyoi taret India da phare JFD gi mideng makha da masing yamlaba miyamna census office da thomjinaba honabada security forces na sanghan khidre IDP singi wakat tadrabasu lakriba election boycott tawgani IDP singi voter card khongkatpagi maram khangan biu prem ain kaina popi tharambaga mari lenana tongan ba FIR case Nipu Mari register tawkhibaga loinana miyoi marphunga thoi phagatpa ngamkhre losi dikho mekaniki pautak iluba imung amagi miyoi mari leikhidre Pakistan gi Kabul gi hospital da air strike chathabada miyoi sambri sire Strait of Hormuz da lan gi jahaz thajinaba NATO gi leibak kayana yakhidre University of Kenya meningitis handorakpada mahiroi ani sire Salai Group of Company gi lupa crore yankhai henbagi asset da seize tawkhre Noney da bom Pokhaibada Chahi Marita phariba Nupa Macha Leikhidre amadi mapana tamthina sokle hari Angang ama Machinda Gam Napsinduna Namsinduna Thanamle Angang aduna kapang ngamdana ba haiduna thawdok asi Rajasthan da thokibani hari